Lakhipur Online Putoksaba April ki tangkuni thoi Yumsa Kaishan Mit ki Khomjinba Pao tabirase Ahan bada Marui Pao Saknai Rabi Aibi Dr. Jamini Debina Laikhitabada Tripura ki Chongthamia Memorial Trust na awa papongdokre Manipur ki Kamjong da Richter scale da manga dasamik anigi changda yuar hakre Kasar jila ki Dholai ki Khuli Sora da lamdamadu ki miyam changduna sanhuran ba khutpu ama pharaga police ta sinakre Gauhati High Court na Assam da chanabi ama oina pangthokpa iroi wainan bagi kumai bu kudak da thingnaba yathang pikre Tamil Nadu amasung West Bengal ki mikhal ki campaign ngarang loisinkhre hayeng vote thadanaragani Aizol Municipal Corporation AMC gi mikhal ngarang ingtamna loisinkhre miret humpunipa na lamba tawnakre amasung mapama pudagi thangtharakpa mit udaba phahanbagi gene therapy ki damak scientist ahumda life sciences mana lauthokre Haujik mapungoi ba pau tabirase Sagnai Rabi Aibi Dr. Jamini Debina Laikhitabada Tripura gi Chongthamia Memorial Trust na awa papongdokre Ngarang April ki tangkun mathoi Narayan Khamar Chongthamia Complex da Trust ki President Gurumaim Nitai Sarmana thauram mapu oiraga pangthokiba awa papongdokpagi thauramda Chaumuhini Bazar Gram Panchayat ki Pradhan TH Rekha Singhana Chief Guest oike Agartala dagi Trust ki member amadi Patriotic Writers Forum Tripura State ki President Ketrimai Madhabi Hanagi President G. Biplop Sharma Social Worker M. Baladev na chingbana sarugyakhe Laikhidrabi mahaki thawaina mapugi laikolda ingna chikna lairunaba minute ama tuminna leptuna mapugi mafamda thaunijakhe thauramda Laikhidrabi Dr. Jamini ki maramda Trust ki President Nitai Sharma Secretary Haigruzam Gandesori amasung Ketrimai Madhabi na wangang ke haina Agartala dagi phangba paw sina haire Mi asina chatkraba matungda sona hogudaba thabak amadi lebak ki oiba thabak adugumba khoina saknai ba thabak kaya history gi oiba pandukta hayeng charun churun singna pahogudaba khanhogudaba adugumlaba matik magun leiraba larik kaya phomlam basina ngase khoina ojabo khoina ningsing daba ngamde aduki matik ojagi punsi da tawrama thabak singse pak chauna lei adubu khoina trust ki mage dugi ngamlaga di maru patrika dusu ithopiraga akoye trust ki oiba feelings ase koigi secretary du aina maru patrika amata ngairaba manipuri patrika asida itho संस्कृति की मरबदा तौरमी बारा सिसरी पला अमसुंग भाईगचंद्र महाराज की अदुगुंबा गौचंद्र सकना हौगतना तौरमना तौबिरमखिबा अदुगुंबा थौदांग मयाम संस्कृति कावनिंगाई लेते महाकु जामना खोइना कोइ मयामना माकी तमक खोइदा ईश्वरदा मंगल प्रार्थना वनंगसी तौखिबा मयाम सी निंगसिंग नु ओइना तौनि Mana da kaino thudang logiramba ni le mana ngasi leiki da ba akoina men khatpana maroi da ba asugumba hangba se kari hani ine le magi haji thawai miriel na mapugi na chatlaga ingna chikna leiba ocean waina Ngarang leibak pokpa nimit ki ayu ki pung mapan ngi minute angkhai mapan da Manipur da Richter scale da manga dasamik ani ki chang da yuar hakre yuar asigi epicenter Kamjong Singjila gi kilometer humphuni thoi leikha dani haina National Center for Seismology NCS ki pawasin haire yuar asigi EY inil ngarang thangnaba raja samamadi Nagaland da su phauke adubu amanga ta thokpa ki pawdi leite Ngarang leibak pokpa nimit ki ayuk angan bada chaurakna pung manga ga minute yangkhai mapan chatpa matamda Manipur da yuar hakibagi matangda astronumerologist Sapam Chanu Premana thadorokpa cherolamada yuar asigi mahai oina mahi marok mangba maidagi akiba nangba mioi bada chingnaba yamna pokpa thodok thokpa charangnaba chingmi gi mari sokpa nupi angang sokpa pugnung da leiba angang sokpa aranba thabak toba mi gi masing hengalakpa gi kudampi haire Kasar jila gi Dholai PS ki manung chanba Khuli Sora da lamdamadu gi miyam changduna sanhuran bakhutpu ama pharaga police ta sinakre haukiba nimit kharani gi mamang dagi Kalar Haur
Jamalpur amasung Khulisora khungangsingdagi sangondagi san kaya mangbagi pau mathang lakhi hairiba mafam sing asidagi san yankhai gi mathakta huran kibagi wakat kaya lakpadagi mafam adugi miyamna police ta pau pibaga loinana tanja yengduna lakpani hairi ngarang leibak pokpa numitki numidang wairamda huran kiba san nama thauri nan thoktuna chelakpa miyamna thengnabadagi miyam changduna chelakpa san adugi likun matungina thaudokphomdagi miyoi ahum phaduna miyam changduna khara phu seiraba matung police ta sinakre hairi ahanbagi oina wahang pawang tawada makoida san kuntaret leiri haina khangmangamkhre hojik phawbada san maridi phangmangamle amasung police na tijinbagi thabak chathari haina pawasina makhatari আমরা খালাওয়ার না কুলিশোরা জামালপুর টাকিয়া আমরা প্রায় সব সময় গরু আউরে ডেলি একটা দুইটা সব সময় লইয়া যায় গিয়া আমরার গরু রাত পর্যন্ত লইয়া যায় গিয়া 50-60টা গরু লইয়া গেছে গিয়া আপনারা জাতীয় মানে গরু আমরাও গরু আপনারা মুসলমানের গরু আছে আমরা ডিমাসার গরু আছে কয়টা দর্শক আজকে তো আমরা 7টা গরু আছে Gauhati High Court na Assam da chanabi amoina pangthokpa iroi waina hanbagi kumai khudakta thingnanaba akanba warep lokre People for Ethical Treatment of Animals PETA India na thangalakiba wakatamagi matungina court na Assam sarkar da rajya sida sigumba iroi waina hanbagi thabak thoram amata pangthokhantanaba kangankre pawasigi matungina sa uchek singbu China piba thingnanabagi ain Prevention of Cruelty to Animals Act lising amagachama panhumpugi makhada iroi wainaba sisu ain gi mayokta pangthokpa thawngni haina court na phongdokre thawramasibu sinba miyoi singi mathakta akanba ain gi oiba thabak lokhatnaba court na rajya sarkar da khangankre panbayai mag bihu gi thawramda Assam gi tongan ba jila singda iroi waina hanbagi thorong kya pangthokpagi matangda PETA India na court ta matik chaba praman sing pisin ki balaikre Tamil Nadu amasung West Bengal da hayeng April gi tang kunumdoi da pangthokkodoriba assembly mikhal gi campaign ngarang loisinkhre pawgi matungina Tamil Nadu gi apunba assembly constituency chani ga kunthra mari amasung West Bengal gi seat chamaga yankhai gi damak chathakiba mikhal gi vote khomagi thabak ngarang loisinki West Bengal da Trinamool Congress ki luchingbi amasung Chief Minister Mamata Banerjee na BJP bu mapandagi lakpa amasung rajya sigi chana kanglon bu thugaiba party ni haina chaikre mahakna Kendra Sarkar na ED amasung CBI sizinatuna opposition bu namthanaba honari haina maral sikhi masigi paukumda BJP gi luchingba singna Mamata Banerjee gi sarkar bu corruption amasung syndicate raj chalairi haina chaikhi rajya sida ain gi pibam tang tadre haina BJP na kan bawa pham thamki Amaromda Tamil Nadu gi DMK gi luchingba masung Chief Minister MK Stalin na AIDMK bu BJP gi makhada leiba thaudaroi ni haina phongdokhe Stalin na Kendra Sarkar na Hindi lon bu rajya sida namduna chana hanaba honaduna rajya gi hak muthatli haina akan bawa pham thamki BJP gi luchingba ke Annamalai na DMK Sarkar sida leiriba corruption gi matangda akan bawa pham thamki Aizol Municipal Corporation AMC lisinganiga kuntaruki mikhal ngarang ingtap na bothadana kre member taramapan leiba Aizol Municipal Corporation gi mikhal aduda apunba candidate humpunipan na lamba tawnari masigi manungda nupi candidate kunipan yauri masiga loinana apunba ward taramapan gi manungda ward tarukti nupi singi reserve seat ni mikhal asida register taraba voter lakh aniga lising kuntramapan gi manungda chaurakna voter chada humpu matoi dasamik ama marina vothadana ki mikhal asida Joram People's Movement JPM Mizo National Front MNF amasung Indian National Congress INC na ward taramapan makta makhoigi candidate sing thagat ki aduga Bharatiya Janata Party BJP nadi ward taramatoi da makhoigi candidate thagat ki lakliba April 19 ki ayuki pung 9 dagi vote masing thiba hogani hairi Vigyan gilamda khwaidagi chawba mana ama oiriba lisinganiga kuntaruki breakthrough mana ngarang lauthokre mapa mapudagi thangtharakpa mamit udabagi laina fahanbagi damak FDA na ayaba piraba gene therapy puthokpada akhanna na thaudang laukibagi damak scientist ahumda $1 million ahumgi life sciences mana asi lauthokibani mana asi phanglaba scientist ahum adudi Jean Bennett Catherine Hai amasung Albert Maguire ne
Makhoi ahumna punna honaminaduna puthokpa anoba gene therapy asina laina asina narba mioi singi meat ki mangal amuk hanjilakpada chauna maipakpa purakre haire. Food and Drug Administration FDA na ayaba piraba ahanba gene therapy asina medical science ki puarida anoba tangkakama hodokre. Lakhipur Online Channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maruoiba paw amukhanna Saknai Rabi Aibi Dr. Jamini Debina Laikhitabada Tripura gi Chongthamia Memorial Trust na awapa phongdokre. Manipur ki Kamjong da Richter scale da manga dasamik ani ki chang da yuar hakre. Kasar jila ki Dholai ki Khulisora da lamdamadu ki miyam changduna sanhuran ba khutpu ama pharaga police ta sinakre. Gauhati High Court na Assam da chanabi ama oina pangthokpa iroi wainan ba ki kumai bu kudak da thingna ba yathang pikre. Tamil Nadu amasung West Bengal ki mikhal ki campaign ngarang loisinkhre hayeng vote thadanaragani. Aizol Municipal Corporation AMC gi mikhal ngarang ingtabna loisinkhre miret humpunipa na lamba toknakre amasung mapama pudagi thangtharakpa mit udaba phahanbagi gene therapy ki damak scientist ahumda life sciences mana lautokre. Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare.